Hojik class 10 haibadi metric amadi class 12 ki examination si yamna kuisinlaktre. Aibu syllabus si loina cover tawba ngamgadawribra haina mipaiba exam stress leiba horamlagani khalle mahiroi ayambada. Matamdi leisilaktre pagadawriba mayamsiga haina pungningda singnaba phawbiraba ai exam soidana mai paktaba yade haibagi asetpa aningba leibiraba video asi loiba phawbudang soidana yengbiyu pakhatpigano. Matam sanghandana parayam phanaba kaudanaba exam stress mai pakna mayuknanaba subject khudingmak exam numit yawdringaida loina cover tawba ngamhonaba proof tawraba intensive preparation strategies sing mathang thamjarake pungning lupsin minasi. Tumba saba khangdana lairik pagadabani haiba natteko haijagadawribasi smart oina lairik paw be stronger aduga thaurang ya kari tawgadaba haiba yengminasi. Lairik paba howdringai hana tawgadabasi karino lairik paba howradabani haiduna lairik ama puthuaga paba howgadaba natte exam thagadawribani lan changadawribani lan changi hairabadi lan gi plan hana yatpa tai minute kunthra gi manungda nangna lawgadawriba warepna nangi numit kunthra ni da kari tawgadabano haiba lepkadawribani warep lawba howrasi wakhan khanba hominarasi. Ahanba step ta nangna cover tawgadawribadu kari no haiba ningthina itho subjects chapter units sebang amada fajana itho. Anisuba step ta hojiki ithoiba mayamdu categorize tawtho kari pagani haibasini ko categorize tawgadawribasi wastage sena pigadaba area yamna piroidaba area araiba para aruba para khanglaba topic khangdriba topic soidana khangdaba yadaba area khangjinbada tangai fadaba area hairiba singse fajana categorize tawtho. Hojik nahangna ithoklibasina nahaki minimum viable syllabus ohengadabani masidang fajana follow tawraba exam pass tawba haibasidi faglangda leitumna thaba haibado adumak oigadawribani. Ahum suba step ta matam khaido exam pattern check tawtho mamangi paper sing mamangi question sing haibadi previous year gi paper sing neina tho sigi list se hek ready oiba matamda nangi exam preparation howre haina lawba yare. Hojikti lairik pabarom da mai onsilasi passive reading tawbagi mahut active recall tawbada hena midyeng thamse. Passive reading karino active recall hairibasina karino khara thamjaramge topic asida full video mathangi video da soidana semjarake. Passive reading aduga active recall anisi saurakna khangminase para ama natraga note ama hanjin paba highlight pangtaw tawba isadi engage tawdana lecture na singba pangta da taba tutorial video sing passively pangyang di yengba note tamak marol semba masi am productive oirabui khangani adubu masi oidabani ko masi mental effort yamna sangdabaga loinana aina loinama cover tawre haina khalanba ngamba mawongi lairik khupani na mahiroising ayambana passive reading si yamna pami tawsu tawnei adubu masina brain gi yamna shallow oiba processing pathway khaktada activate tawbanina haibadi short term memory gi area khaktada strike tawbanina long term retention haibadi kuina ningsing laga leiba haibadumadi oiroi masigi lairik khupa sidi pung kunmari gi manungda sada humdradi loina kauthokrani adudi ngasaidagi effort mayam thadariba asukwana paribadu kari kanari aduna passive reading haibasima sungtaw tawbiranu ko exam sun naksalakabanina. Adudi hojik active recall hairibasina karam hai tawba janu amug yenglasiko masi source material da yengdana aigi memory dagi information phangnaba hotnabaduni brain gi mapangal training tawba mental equivalent amakhagni hain lawba yai. Scientifically active recall na piriba kanabasi memory gi reconstruction pathway semba ngami concept singi marakta leiba neutral connection hena mapangan kankhalali sabmanaba information ama phangnabagi multiple retrieval route pinaba hotnai aina khangba ngamdribasi karino haiba exactly masina khangdokhali. Research tawbadagi phanglibasi active recall tawba mahiroisingna study material si 50 to 70% hena passive reading tawba mahiroisingdagi ningsingba heli. Lairik pabasu matam yamna sangde mahiroisingna hojikti examination sun naksilaklabanina active recall da mai onsingadabani. Makha tarakpasidi rapid learning technique khara yengse mahiroi ayambana same pace ama hanjin mangara kumba pai adubu kawbadi adum kawthoki karigino maramdi passive reading na long term memory create tawde mathakta thamsakre adu oiba taragadi kari tawba tai active recall sijinaba tai karmaina sijinagani minute kun natraga kun manga study tawro lairik tu khumjilo hojik pakhibadudagi nangna hek ningsingba makhai itho natraga ngangba sanaro jinda haiba sanaro lairik umu hangto check tawro aina haikhibaduda asumba kayam yawi aranbana kayam yawi haiba yengtho asoibasing semdo aduga amuka hanna haujikido
ꯑꯩꯅ ꯍꯦꯛ ꯅꯤꯡꯁꯤꯡꯕ ꯃꯈꯩ ꯏꯊꯣꯛꯄ ꯑꯩꯅ ꯍꯦꯛ ꯈꯪꯕ ꯃꯈꯩ ꯉꯥꯡꯕꯗꯨ ꯑꯃꯨꯛꯀ ꯇꯧꯔꯣ ꯃꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐ꯭ꯂꯥꯁ ꯀꯥꯔꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯐ꯭ꯂꯥꯁ ꯀꯥꯔꯗ ꯆꯦ ꯈꯔ ꯊꯥꯕ ꯑꯃ ꯀꯛꯄꯤꯔꯣ ꯅꯥꯀꯜ ꯑꯃꯗꯅ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯋꯥꯍꯪ ꯏꯕꯤꯔꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯅ ꯑꯟꯁꯔ ꯏꯕꯤꯔꯣ ꯁꯣꯝꯒꯤ ꯑꯟꯁꯔ ꯏꯕ ꯅꯥꯀꯜꯗꯨ ꯌꯦꯡꯗꯕꯤꯗ ꯀꯣꯏꯁꯟ ꯏꯕꯗꯨꯗꯪ ꯌꯦꯡꯉꯒ ꯑꯟꯁꯔꯗꯨ ꯍꯥꯏꯕ ꯁꯥꯟꯅꯕ ꯑꯗꯨꯒ ꯆꯦꯗꯨ ꯁꯠ ꯂꯥꯎꯅ ꯐ꯭ꯂꯤꯞ ꯇꯧꯊꯣꯛꯑꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯟꯁꯔꯗꯨ ꯆꯨꯝꯕ꯭ꯔꯅ ꯌꯦꯡꯕ ꯈꯨꯗꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯃꯦꯃꯣꯔꯤ ꯌꯥꯝꯅ ꯍꯦꯟꯀꯠꯍꯟꯒꯅꯤꯀꯣ ꯑꯗꯨꯒ ꯀꯨꯏꯖꯦꯁ ꯍꯥꯏꯔꯤꯕ ꯑꯦꯞꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯥꯛꯄꯤꯕꯒꯤ ꯃꯑꯣꯡꯗ ꯇꯥꯛꯄꯤꯕ ꯌꯥꯏ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯇꯥꯛꯅꯔꯕꯁꯨ ꯌꯥꯏ ꯃꯁꯤ ꯐꯥꯏꯟꯃꯦꯟ ꯇꯦꯛꯅꯤꯛ ꯀꯧꯏ ꯐꯥꯏꯟꯃꯦꯟ ꯇꯦꯛꯅꯤꯛꯀꯤ ꯃꯇꯥꯡꯗ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯑꯃꯒꯤ ꯂꯤꯡꯛ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯕꯅꯤ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯐꯥꯏꯟꯃꯦꯟ ꯇꯦꯛꯅꯤꯛ ꯀꯔꯤꯅꯣ ꯈꯪꯅꯤꯡꯂꯒꯗꯤ ꯌꯦꯡꯕꯤꯕ ꯌꯥꯏ ꯃꯊꯛꯇ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯦꯃꯣꯔꯤꯒꯤ ꯁꯨꯄꯔ ꯆꯥꯔꯖꯔ ꯉꯥꯛꯇꯅꯤ ꯃꯁꯤꯃ ꯀꯥꯎꯕꯤꯔꯅꯨꯀꯣ ꯃꯊꯪꯗ 80/20 ꯔꯨꯜ ꯃꯁꯤ ꯄꯦꯔꯦꯇꯣ ꯄ꯭ꯔꯤꯟꯁꯤꯄꯜ ꯀꯧꯏ ꯍꯥꯏꯔꯤꯕ ꯄꯦꯔꯦꯇꯣ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯦꯂꯦꯕꯁꯀꯤ ꯆꯥꯗ 10ꯅ 80% ꯃꯥꯔꯛ ꯄꯤ ꯍꯥꯏꯗꯤ ꯃꯥꯔꯛ ꯆꯥꯗ 30 ꯄꯤ ꯑꯃꯔꯣꯝꯗ ꯏꯐꯔꯠꯅ 20% ꯑꯗꯨꯒ ꯔꯤꯖꯜꯠꯅ 80% ꯍꯥꯏꯕꯁꯨ ꯌꯥꯏ 80% of exam questions 20% of the syllabus ꯃꯁꯤꯗꯒꯤ ꯂꯥꯛꯄꯁꯨ ꯌꯥꯏ ꯅꯪꯅ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯒꯗꯤ ꯅꯍꯥꯛꯀꯤ 20% of study time ꯅ 80% of your marks ꯐꯪꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ 80% of student confusion si supnagi 20% of concept dagi oibasu yai adu oiba taragadi ahanba step ta mathau taribasi masigi 20% si identify tokthokpasi natra karamna tokthokani yengse ko mamangi question paper sing neinaba repeating question sing khangdokpa formula singda definition singda core theory singda amadi high yield topic singda haibadi mark yena quote pa yaba wahang hena lakpa yaba topic singda hena focus tawba karamba chapter singdana mark allocation heli haibasi khangdokpa karamba topic na score tawba khwaidagi lai haina thidokpa masigi laiwa manga si kawba yade masibu phajana follow tawraba irai laina examination pass tawba ngamgani mathangda interleaved practice haiba ama khaklei masina karino haiba yenglase subject ama straight ta pung manga paba tawbiganu masi sungtaw tawbiganu ko asumna tawbagi mahutta subject natraga topic ama minute nifu manga dagina pung ama minute humpu sin-sindana paw topic ama hanna paraga leibasi ikang kanaba phangoi tongan ba chapter singi problems sing mix tawraga paw haibadi mix the problems masina nakhoi gi brain bu mathau tawhanduna lehengani amadi concept clarity hengalhangani mathang sina space repetition haiba ama khak leiko space repetition haibasi karino kamai tawgani hairabadi increasing intervals ta haibadi matam hengalhalaga nahakna pakhibasing du study tawba aduga kayam khangli yengthokpa mathangda nongma pura paba adu kayam khangli yengthokpa mathangda numit humni paba aduga kayam khangli yengthokpa mathangda numit taret ni paba aduga kayam khangli yengthokpa masi khara yamna effective oihange hairagadi anki gumba apps ki mating lowba yai ngarang pakiba material sing ngasi ayuk review tawba asuki matik maru oi masi kawba yade adum paraga chatkanu ko review he hek tawgadabani ko review tawgadabani ai kayam khangli yengthokadabani kayam iba ngamle yengthokadabani hojikti time management lomda amuk sangsilasi short duration da haibadi matam isam sanghandana matam phajana manage tawba masi haiba tabani modified pomodoro sijinagadabani karamhaina tawgani hairagadi minute yankai deep work tawba lairik si phajana pungning sangna paba aduga minute tara break lawba minute tara pothaba hairibasi mari rak surakanda haibadi 4 cycle complete oirakanda pungkhai amagi asangba long break lawba break manung sida mobile paibiba yade no screens masima kawbiganu ko screen si arimo khai sijinaroidabani kaidawni haibada satpiyo movement tawba hydrate ohello ising thakpa yai sor sajel sanabiyo pomodoro technique ki video gi link description da hapsabani reference ki dama click tawraga video adu yengbiba yai kanaba lawbiyo daily structure karamna semgani haibasu amuk yengminasi ko ayukta pung 6 tagi pung 13 fauba lairik paba masida khwaidagi hardest topic sing du pagadaba ko aingonda luna thokpa aruba parasing do hairiba matam sida ayukki pungpham sida pahauba namiyungba matungda pung 2 dagi pung 5 kudamoina masida revision tawba practice tawhoba aduga numidangda evening da pung 3 tagi 10 kudamoina masida light review yam ka hena pasan ba yade ko review tawraga su light review aduga formula gumba yengba yai aduga hayengi planning tawba next day planning tawba masima sungsoi soidana hotna bigadabani masin nongmagi planning ni hojiki do aduga weekly planning sayol gi planning na karamna tawgani hairagadi nongmagi kari topic pagani haiba fix taw amamuk yeng amamuk phak tawbudu tawbiganu ko 20% buffer thambiyo aina larik pagadaba matam singgi sada kun khaidoga buffer ama thambiyo masigi buffer time si unexpected difficulties sing thengnanabani badi khare hena luna thokpa ko aingonda khare hena phaba wabadu hairiba hawjiki 20% matam si lawraga masida pathokpa yai
ꯑꯗꯨꯒ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯣꯏꯗꯅ ꯇꯧꯒꯗꯕ ꯑꯃꯅ ꯔꯤꯗꯝ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝꯒ ꯆꯞ ꯃꯥꯟꯅꯕ ꯄꯨꯡꯐꯝꯗ ꯃꯣꯛ ꯇꯦꯁ ꯇꯧꯕ ꯁꯥꯟꯅꯕꯤꯌꯨ ꯃꯁꯤ ꯁꯣꯏꯐꯗ꯭ꯔꯕ ꯊꯕꯛꯅꯤꯀꯣ ꯄꯨꯡ 3 ꯑꯩ ꯏꯒꯗꯕꯅꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕꯅꯤ ꯃꯔꯛꯇꯨꯗ ꯑꯩ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕꯅꯤ ꯈꯜꯂꯒ ꯑꯇꯣꯞꯄ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯃꯣꯕꯥꯏꯜꯅꯆꯤꯡꯕ ꯄꯥꯏꯕ ꯌꯥꯗꯦ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯗꯦ ꯑꯩ ꯄꯨꯡ 3ꯗꯨ ꯐꯖꯅ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕꯅꯤ ꯃꯁꯤ ꯈꯛꯇꯅ ꯌꯥꯗ꯭ꯔꯦ ꯁ꯭ꯇ꯭ꯔꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯐꯣꯔ ꯍꯥꯏ ꯄ꯭ꯔꯦꯁꯔ ꯗꯦꯖ ꯃꯁꯤꯃꯁꯨ ꯂꯩꯀꯣ ꯁ꯭ꯇ꯭ꯔꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯇꯧꯗꯕ ꯌꯥꯗꯦ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗ ꯁ꯭ꯇ꯭ꯔꯦꯁ ꯃꯦꯅꯦꯖꯃꯦꯟꯠ ꯍꯥꯏꯕꯁꯤꯃ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯁ꯭ꯇ꯭ꯔꯦꯁ ꯃꯁꯥ ꯈꯔꯗꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯔꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥꯡꯂꯒꯗꯤ ꯃꯦꯅꯦꯖ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯦꯛꯖꯥꯝꯗ ꯅꯤꯡꯊꯤꯅ ꯄꯔꯐꯣꯔꯝ ꯇꯧꯅꯕꯒꯤꯗꯃꯛ ꯖꯦꯔꯣ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯕꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯁꯨꯡꯂꯩ ꯂꯩꯍꯜꯂꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯗꯦ ꯃꯗꯨꯗꯤ ꯑꯦꯛꯖꯥꯝꯗ ꯄꯔꯐꯣꯔꯝ ꯇꯧꯔꯔꯣꯏ ꯑꯩ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯃ ꯂꯩꯔꯤꯕꯁꯦ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯁꯁꯤꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯥ ꯍꯦꯜꯂꯒꯗꯤ ꯁ꯭ꯇ꯭ꯔꯦꯁꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯂꯤꯕꯗꯤ कंट्रोल स्ट्रेस हाइबनी कमायन थमगनी परफेक्शन हाइबसिदा एम तौब यादे माइंडसेट शिफ्ट तौगदबनी पास तौनब सांगद पादब यादे हाइना खनगदबनी लोइनमक परफेक्ट ओइना खंगदब यादे हाइना खनगदब नत्ते लो वेस्टेज टॉपिक्स सिंग स्किप तौथोकप करिसु काइदे हाइना खनगदबनी अदुगा अमना एंजाइटी रिफ्लेम तौनब होनौ मसिगिदमक फिजिकल रेगुलेशन टेक्निक सिंग सिजिनब याय करी करिनो अहानबदा बॉक्स ब्रीदिंग हाइबा मखक लेको मसि तौगदबनी से सेकेंड मरी सोर सिंग सिनबा अदुगा सेकेंड मरी सिंग सिनकिब सोर दु फारगा थंबा अदुगा अमुक सेकेंड मरी सोर जे होंदोकपा अदुगा अमुक होंदोइब सोर से सेकेंड मरी फारगा थंबा मसिना नर्वस सिस्टम इंथा हनबा ngami कावगनुको बॉक्स ब्रीदिंग यामना टोइन तौबियो स्ट्रेस कुंबा लेखलागदी लाइरिक पाबा हौद्रिङै ममांगदा मिनिट अनि पावर पोस्चर तौगदबनी मिनिट अनि सी आई इसासी सबटिंगना लेपगा लेबा मथंगदा प्रोग्रेसिव मसल रिलैक्सेशन हाइबा अमखक लेको टेंस एंड रिलैक्स मसल ग्रुप्स हाइबनी हाइबदी से खुद कुंबा ngakuma समाइना कन्ना तंग चपसलगा इसाजे सुमाइना लाक्सलेदना हाइदे फजना टेंस तौरेदना दुगा अमुका थादोकपा लोइना फ्री ओइहनबा मसी मिनिट 5 तौगदबनी खुदम ओइना हाइजे खुतुंगुमबजे सेना तासिनबा अमुक फ्री ओइहनबा थादोकपा मिनिट 5 सानागदबनी को हौजिकी मथक्ता थमजखरिबा स्ट्रेस मैनेजमेंट टेक्निक सिंगसी अदुम सानबीबा याय नोंमगी अदुम लेप्तना सानबीबदा कैसु मांगजबा नते अदुगा कॉग्निटिव टेक्निक सिंग सिजिनगदबनी को नोंमगी अइना एचिव तौबा ngamgadaba गोल मसा मसा सेट तौगदबनी खुदम ओइना अंक अमा होटपा फॉर्मूला अमा खंगबा आंसर अमा इबा ngamba मसिना अइना नोंमगी गोल अमदी एचिव तौरे हाइना खलहनदुना सेल्फ मोटिवेट तौहनगनी लोइना लोइना गोल मसा मसा मयामदु पुनसिलगदी अचौबा गोल अमा फंगबा ngamgani अदुगा वरी टाइम टेक्निक हाइबा अमखक लेको वरी टाइम टेक्निक से असुकी मतिक मरु ओइ महिरोइसिंगना मसी सुंगसोइ सोइदना सिजिननबा होनगदबनी वरी टाइम करिनो करमना सिजिनगनी हाइबा संदोंगना थमजरमगे नाहाकी वखलना नंगबु यामना येतलबा मरु ओइना अवाबा नुंगनांगबा मयाम अमा खंजिलगा मसिना लाइरिक पाबदा यामना तोइना डिस्टर्ब तौरबा अदु ओइबा तारगदी वरी टाइम टेक्निक सिजिनगदबनी वखल वाबा नुंगनांगबा नुंगाइतबा मयामदो अदुखक खन्नबगी अखन्नना नोंमगी मिनिट 10 काइथोकपियु एंजाइटी मयाम नुंगाइतबा वखल वाबा पाखतबा लोइना हाइरिबा मिनिट 10 सिगी मनुंगदा इथोकपियु नोटबुक अमदा फजना इथोकपियु वरी टाइम की नोटबुक अमा फजना सेमगा थंबियु इबा हेक लोइबगा नोटबुक तु खुमजिलगा थमख्रो यंगबा याद्रे ngasiगी मिनिट 10 लोइग्रे मागी मतम इमोशन सिंग अदुसु क्लोज तौख्रोको सागी अवाबा नुंगाइतबा थकतबा मयामदो मिनिट 10 दुदा इथोखरे लोइरे अदु ngasiगी ओइना मदु खनबगी नुंगाइतबगी मथौ ताद्रे अवाबा नुंगाइतबा नुंगनांगबा करिमता खनबा याद्रे हाइबनी हौजिकी इथोखरबा मतुंगसिददी लाइरिक पाबा हौरकांदा अवाबा नुंगाइतबा नुंगनांगबदु अमुक खनबा हौरकलबा नंगना नंगी ब्रेन दा हाइजगदबसी हयेंगी वरी टाइम की मतमदा खल्लसी हौजिकती स्टडीदा ओइना माइ ओनसिलसी असुमना इसा इथंदा मोटिवेट तौनबा होनजगदबनी मसिना करी कानै एंजाइटी मयाम अमना नंगी स्टडी आवर हाइजेक तौगदबदु तौबा ngamhande लाइरिक पाबदा हेन्ना प्रोडक्टिव ओइहली पॉजिटिव सेल्फ टॉक इसा इथंदा अफबरमदा वरी साजबा हाइबा तारे यामना तौबा तंगाइ फदेको हौजिकी पॉजिटिव सेल्फ टॉक से आई ngamaroy oiraroy haina khanbagi mahutta ai ngamba sangda honagani honadaba yade haina khangadabani hojikti efficient study method lomda amuk mai onsilase conceptual subject singi oina karam tawgani hairabadi chapter khudingmaki one page summary sheet semba tangai pade concept singi marakta lainaba mari visualize tawnaba mind map sizinaba visual learning tawba concept ama phajana khangbadu oina focus tawba sinpha punaba hotnadaba fact of formula heavy subject singi oina kari tawgani hairagadi mnemonic sembiu acronym sembiu aduga wari sagatpiu mari leinaba formula sing group amada pulap thamnaba hotnabiu amadi sequential information singi damak
memory palace technique sizinnabiyo aduga rapid fire quizzes isa ithanda tawjaba yai kawbiroidaba amana practice smart not hard smart oina practice tawbiyo yamna kanna hekta tawraga mai pakadaba nate mamangi haukiba sahi manga taragi ID question paper sing solve tawthokpiyo matam amagi manungda timer amagi manungda answer sing iba ngamnaba hotnabiyo masigi time bound oiba practice asina exam condition sing yamna sang naina regularly simulate tawba irai laina ngamhangani focus on questions patterns not just answers sima kawroidabani khwaidagi maru oiba amana haksang phana thamba siniko masi peak performance ki damak yamna maru oiba amani aduni sleep strategy sang naina mapung phana tumnaba kari kari strategy thorang yatkani hairagadi nongmagi yamdrabada pung taruk ti tumbiyo masi negotiate tawba yade ko pung taruk tagi tana tumba yade yamdrabada pung taruk ti soi soidana tumbiyo karigi yamna tumba maru oiribano hairabadi memory consolidation ki damak mapung phana tumdaba yade lairik paribani haidana tumba saba khangdaba makai pangpa paraga amata ningsingdrabadi kari kanari lairik paringai yamna tumninglakhlaba minikun power nap ko masi phajana tumthokpiyo alarm thambiyo kai hena tumsin bakana deko ahing tumdabi lairik paba all nighters masi karisu mathok ta de tawbiganu ko adui mohot phajana tumbiyo hawjiki ahing tumdana pabasina retention capacity si sada nifudagi humpu phawba hantahale pakhiba khangkhiba para kawbagi sang yamna helhale ahing tumdaba makai paraga nongalaga amta ningsingamdradi kari kanai aduna focus tawnabagi damakta afaba sinjak nutrition masimasu tangai phade hena focus tawhanba ngamba sinjak sing sagadabani haidi food for focus haiba tare kari kari no hairagadi saksi yam ka hena sasandabako khajiktang amu anirakumba haidi frequent meals sabi batare masina energy crashes thohandanabani ko aduga brain food sing nuts kumba berries kumba dark chocolate aduga khoigi nga yerum yamna kanai khara khara sana bo hotnabiyu aduga ising yamna thakpiyu hydrated oiraga leina bo hotnabiyu dehydration tawhanba yade dehydration tawkhragadi masina cognitive function si sada kuntra hantha haliko aduga sugar yamna ka hena charoidabani carbohydrate haidi sakumba yam ka hena sasiloidabani aduga caffeine excessive caffeine tawroidabani coffee gumba yam ka hena thaksin ba yade ko aduga akoigi movement breaks lobigadabani ko larik paringai maraksida haibadi sajel ngai hak tawdaba yade sungsoi soidana tawgadabani adum phamjilaga larik pagadabante minute manga satpiba aide minute maripu tara aide pung ama makai larik paraba matungda adum minute manga satpiba masina brain gi blood flow hengalhanbada sukimatik yamna mating pangi aduga akoigi simple stretching haidi isaji thektok patingli yanglingba masina stiffness prevent tawbagloina akoigi mental fog masisu mental fog haidi wakhal phaksilaga para phaba ngamhandabado amadusu masina thingba ngammiko aduga quick exercise tawba yai akoigi phambile p squat se tarara kumba tawba adagi jumping jack kumba tawbase masina su kaidawe akoigi brain gi blood flow se instant blood flow to the brain haibatare brain gi akoigi e pibagi sangsi masina yamna hengalhanba ngammiko masi kawroidabani aduga final 48 hour strategy haiba makhaklei adi exam sina min ini khakta ngaira kanda kari tawgani satra kare de hekta ka hena thukat khidana stress ayona henman gidana ai parikha thararoi parikha thaba ngamroi ana koigi naba phawi yawgadawribani ko yamna luba hour amakhangni golden hour ni haiba yai exam ni da ngairaba matam sida tawgadabase light revision damak tawgadabani ko haibadi anoba para anoba concept sungsok so urano aina nangna hana mamangda pakrabasingdo aduda maktang phajana light revision tawro heavy tawba yadre ko sidaidadi heavy hena tawraga somda yamna ka hena stress mayam ama wangkhalhanabani kanade aduga summary sheet semkhiba mayamdo ada focus tawbiu formula mayam singdu yingbiu relaxation techniques sing practice tawbiu aduga exam materials sing phajana organize tawbiu haibadi emit card pen pencil ai kari kari pugani haibado exam satpa numita aduga koigi sak nganna sabiu nungdangi sak sing nganta sabiu aduga ina tunggadaba pung amagi mamang pung ama watlingai de screen paibiranu haibadi no screen 1 hour before bed aduga yam nganna phajana nganta tumthokpiu hairibasi tawbigadabani stress tawbagi mahutta ko emergency recovery masida mu focus tawse yam ka hena overwhelm oira aba yam ka hen thukatlaba ga panic si phajana tawra agadi larik pa baji kok tokthokpiro minute 15 tokthokpiro phajana hairiba minute 15 gi manung sida ising phajana thakpiro aduga ngahak chathokpiro mapanda aduga sorji sang sang na hondana phajana sanabiro minute 15 leiraga study room da sangbiro kudamoina aigi larik pa pham da sangbiro aduga micro session yamna laiba topic nang na khangkraba irai laiba khangba topic tagi paba hobiro asina momentum tapna sagalani aduga larik makha phajana dum paba ngamani if seriously behind haibatare aisi amta paba ngamhodre
mayamdagi aina sothahore kari tawgadorino exam di hayengni hangsitni sida kari tawgani adu betaragadi mamangi haukiba sahi mangagi question pattern do sahi mangagi question tu damak nei raga tokto note set fajana sembiro haidi horen ningsang naba phat paba yanaba niko nahaki memory fajana reconstruct tawba yanaba material oigadori baniko masina koigi larik paba matamda study in group ta peer oina mayam pabiyu ko haidi se aigi sotha hoba aigi maru mapang khara leire na khalasi mana adui topic tu pahalakpa aina atop topic ama paba atopa amana atop topic ama paba aduga kona pulap punjalaga group discussion tawba cci haina taknaba ko sisu yam kanagani ko aim for 80% retention loina makna te ko aina maru ayena khanba topic singi para singi 80% khangnaba hotnaba aduga aina accept tawjagadaba sikarino ai perfection oigadabani mapung phagadabani 100 ta 100 ai 90 score tawdaba yade haina khanbagi matamdu sida khalluba yadre ko sigi situation sida ko ai gumba mahiroi kaya amasu sigumba situation se mayok nakrabani masi lanthoga mai paga satkrabani makhoi mai pakpa mi oiba ngamkrabani haibase ningsinggadabani aduga hojiki examination sina aigi punsigi mamal lepkadaba nate my word is not determined by this examination haibase ma sungkau kau biganu ko aduga exam no mita kari tawgani hairagade ayukta protein ga loinana akoigi breakfast si yamna light oina yamna heavy natabi ko khajitang sabiro akoigi yamna key points sing se ko haidi maximum 30 minutes kumbadang ayuk sida key points sing khara yam tuna review sa tawthokpiro aduga exam center da yam nganna yobiro hatu tawganu ko koigi nungnangba thakatpa anxious oibasi kahena leiragadi sor sajan sanabiyu breathing technique tawbiyu aduga examination manungda kari tawgani ahanbada exam gi question paper du phajana loina yengtho question amada minute kayam matam kayam piba haibagi time allocation duma phajana yengtho aduga khwaidagi laiba nangna khwaidagi khangba easiest question amadagi iba hobiro sina momentum phajana sakat pangamgani akaknaba matamda mai paknabagi pambaidi strategic selection active learning techniques amadi managing your state haibadi physical and mental state fazana maintain tawba hairiba singa sini masi kaubiganu pung yamna kuina lairik pabana oiramdre masi masu thamjage focus fazana tawraga paba pungning leitana paba haibasina stress puba thangba ngamdaba makhai passive reading tawbadagidi saru kaya ama hena kanaba phangani matam leisilaktre haina ka hena pakhatpa nungnangba tawranu mathakta thamjakriba steps sing ningthine apply tawbiro result yengminarase soidina mai pakani mai pakpa sungambiyu best wishes from mami studio mathangi video da examination hobadagi loidri phauba haibadi exam satharingai manungda kari thaurang strategy paikhatkani haibagi matangda video semjarakke if you are interested comment pibiramba kaubiganu stay tuned thank you